Tahi ani surakadawraba thengkhang kayarakta India lengakna hanna tuna yengbidraba Manipur gi irang asida ngasidi misam praja miyamna center gi luchingba kana amatada thajaba thamnadre haujik so du mangai mitei singna kuki singi mathakta hana khak lan haukhide haibasi India gi luchingba amatana khangdabagumna tawi ingna chikna shanti leina matam kayadagi Manipur asida khundaminarakliba phurup kayasi amaga nungsina leiminaramba iramda Manipur asi Haukiba kumza 2023 ki Megi tang ahumdagi kuki singna mitei singi mathakta landarakhiba yummai kayama tumna mai thakiba misi mina kayama thokankhiba adu ngasi ngarang ta thokpugumna kananasu kaunaba ngamdre asigumlaba tamthiba thapak kayama tawkhiba kuki singa sina masigi ona tainabada oidaba namthakna toknga sandoktuna mitei singna church mai thaba amasung kuki singi yummai thaba han naurakhibani haina Toknga sandokliba asi matam madugi governor amasung tongan ba media pause singna lengdaba khudam changdam adum oihauragani haukiba sahi ing kumja 2023 sahi adumaktada tamthi hairaba kuki singa sina Manipur asida khundariba tongan ba crystal lining chatpa tribal gi phurup singa sida tribal punsin bagi mingda oidaba namthak ki thabak thawang kaya ama tawba horakhi ningsing mayai sahi adumaki April ngi tangkunda high court ki judge amana mitei bu sedun tribe ki list ta changadobani haina rai tarakpadagi mitei singna singi lamda lam leibi yaragani haiba masigi oiba waklon asi tribe khudimakta pokhanabagi damakta kuki singna lan pau sandokpa horakhi adum oinamak kuki nataba Manipur gi community amatana Makhoigi oiba lang thakpa adugi makhada thukhide punkhide asum tawna kuki singa tawriba phatraba thabak thorang kaya kudingmak asi kupthana yenglaga India gi lujingma singa sina achumba phirep singa si lawpham thokpani maduna tabataragadi Manipur gi praja miyamna amukta udriba mawongda phirep ama lawrakpa yai amaromda amuk yengsi hanagi chief minister N Biren Singh mahagi maphamdagi unified command Lauthokhraba matungda oirakliba fibam adugi matangda amuktang ningsingminasi India gi home minister na hanagi Manipur gi chief minister N Biren Singh dagi unified command lauthoklaga Kuldip Singha da sinakhi madudagi kuki singna landarakpa khudimang asi ngakthoknabagi damakta Pangal sakti amata yaudraba mamingtagi oiba chief minister ama oina leirakhi mamaithangda Manipur gi miyamna aswanba chief minister bu pendaba ngaktana pik thalakhi Masigi matung tarakpada minister amasung MLA kaya amana chief minister N Biren Singh bu sinnabagi damakta lalong kaya amasu sathaba haurakhi ataw asum tawna chief minister sindokna bagi lalong manungda hotnaramadagi mapan thuraktuna iphongphongna singnabasu haurakhi home minister Amit Shah na ngaklo piduna adumak thamlak lakhifani hanagi chief minister N Biren Singh sindokningba miwai taraga mapanna khuyek piduna prime minister amasung home minister da Seron pisin kibasu laiki adum oinamak thabak oina pangthorakhidabadagi mamai thangda no confidence motion nasi phauba launabagi damakta speaker Saitapratana khotnabasu haurakhibani hai mataw asum tawna mamai thangda madugi tanpam madu yaurakpada BJP gi ijat kidamakta chief minister oibabudi PR leibana phai haina haibasi akanba lalong ama satakhibani haibasi miyamna ikhangda khangi masigi makha tarakpa oina Pari gi lamaida phagatlaga amuktang yengminasi Manipur gi ningthauron gi chronicle history laibagumna kuki singi oiba chronicle history laiba natte mataw kamdauna kuki singna Manipur asida separate administration tangadawri bano makhoi di mitopni saidang lag laibani separate administration haibagi mahutta refugee administration haigadawbani haina handakta NSNIM na hairakliba asida lengdraba khudam ama oire Chronicle history da mitei amasung naga singi oinadi masil manauni haina adumak mayek siangna iraga leiramle amasung masigi nusiraba mari asibu punsi supagi oina tana thanabasu yaroi matam amada kangleipak Manipur asida Santidas Gosaina Manipur da Ramandi dharma sandoklamba matam adudagi hauraga Hindu dharma amasung Christian dharma haina tongan satnakhibadagi lapthoknakhibani haibasi haujikti mitei amasung nagagi phurup animakna khangnarabani kuki singi semjin sajinba kharana asengba mapu oiba khak yaroi haibasi India gi luchingba singna khangpham thokpani kuki singi oiba chronicle history leibara
ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯀꯌꯥ ꯌꯥꯝꯅ ꯂꯤꯔꯕꯅꯣ ꯍꯥꯏꯕꯁꯤ ꯀꯥꯔꯕꯟ ꯗꯦꯇꯤꯡ ꯇꯧꯔꯒ ꯑꯗꯨꯃꯛ ꯈꯪꯒꯗꯧꯕ ꯂꯩꯔꯕꯅꯤ ꯍꯥꯏꯕꯁꯤ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯪꯐꯝ ꯊꯣꯛꯄꯅꯤ ꯃꯁꯤ ꯈꯪꯅ ꯈꯪꯅ ꯈꯪꯗꯦ ꯎꯅ ꯎꯅ ꯎꯗꯕ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯃꯅꯤꯄꯨꯔ ꯑꯁꯤꯗ PR ꯊꯝꯂꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯃꯥꯡꯗ ꯀꯣꯡꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯑꯁꯤ ꯄꯨꯈꯠꯀꯅꯤ ꯍꯥꯏꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕꯅꯤ ꯃꯁꯤꯗ ꯂꯩꯉꯥꯛ ꯑꯁꯤꯅ ꯅꯣ ꯀꯟꯐꯤꯗꯦꯟꯁ ꯃꯣꯁꯟ ꯑꯁꯤ ꯀꯤꯈꯤꯕ꯭ꯔꯥ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ ꯃꯃꯥꯡꯒꯤ ꯀꯨꯝꯖꯥ 2024ꯒꯤ ꯑꯥꯒꯁꯠꯀꯤ ꯇꯥꯡ 12ꯗ ꯃꯤꯅꯤꯠ 11 ꯈꯛ ꯑꯦꯁꯦꯝꯕ꯭ꯂꯤ ꯃꯤꯐꯝ ꯐꯝꯈꯤꯕ ꯂꯩꯈꯤ ꯀꯔꯤꯒꯨꯝꯕ ꯃꯤꯐꯝ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯂꯝꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯑꯗꯨꯗ ꯊꯥꯖꯗꯕꯒꯤ ꯃꯣꯁꯟ ꯑꯗꯨ ꯊꯥꯡꯒꯠꯂꯛꯇꯨꯅ ꯑꯣꯒꯁꯠ ꯃꯤꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯩꯉꯥꯛ ꯑꯗꯨ ꯀꯥꯏꯔꯝꯕꯁꯨ ꯌꯥꯔꯤꯕꯅꯤ ꯃꯁꯤ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯑꯁꯨꯛ ꯀꯨꯏꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯕ N ꯕꯤꯔꯦꯟꯅ ꯃꯤꯅꯤꯁꯇꯔ ꯑꯃꯁꯨꯡ MLAꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤ ꯐꯥꯖꯤꯟꯕ ꯉꯝꯈꯤꯗꯕꯅꯣ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ ꯉꯝꯐꯝꯁꯨ ꯊꯣꯛꯇꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ MLA 10 ꯀꯥꯔꯤꯕ ꯀꯨꯀꯤꯒꯤ MLAꯁꯤꯡ ꯑꯁꯤꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯗꯤꯃꯥꯟ ꯇꯧꯔꯤ ꯃꯗꯨꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯁꯥꯒꯠꯂꯤꯕ ꯃꯇꯧ ꯑꯗꯨꯒꯤꯅꯤ ꯕꯐꯔ ꯖꯣꯟ ꯊꯝꯈꯤꯕ ꯇꯝꯄꯥꯛꯀꯤ ꯁꯔꯨꯛꯇ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯉꯥꯛꯄ ꯆꯤꯡꯒꯤ ꯁꯔꯨꯛꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯂꯩꯉꯥꯛꯄ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝꯅ BJPꯒꯤ ꯃꯤꯔꯦꯞ ꯊꯥꯒꯠꯇꯕꯤꯗ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯤꯔꯦꯞ ꯑꯀꯣꯏꯖꯝ ꯕꯤꯃꯣꯟꯕꯨ ꯚꯣꯠ ꯂꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯍꯦꯟꯗꯨꯅ MP ꯑꯣꯏꯅ ꯀꯥꯍꯟꯈꯤꯕꯅꯤ ꯃꯔꯝ ꯃꯌꯥꯝ ꯑꯁꯤꯅꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝ ꯊꯥ 6ꯇꯒꯤ ꯍꯦꯟꯅ ꯒꯦꯞ ꯂꯩꯕ ꯌꯥꯗꯕꯗꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 12ꯒꯤ ꯃꯃꯥꯡꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯁꯤꯕꯨ ꯔꯤꯖꯥꯏꯟ ꯇꯧꯍꯟꯗꯕ ꯌꯥꯗꯗꯨꯅ ꯊꯥ ꯑꯁꯤꯒꯤ 7ꯗ ꯁꯝꯕꯤꯠ ꯄꯇ꯭ꯔꯅ ꯁꯦꯟꯅꯗꯨꯅ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯃꯉꯥꯏ ꯑꯅꯧꯕ ꯂꯨꯆꯤꯡꯕ ꯑꯁꯤ ꯈꯟꯕ ꯉꯝꯗ꯭ꯔꯤ ꯉꯝꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯗꯤꯁꯤꯗꯦꯟ ꯒ꯭ꯔꯨꯞ ꯍꯦꯛꯇ ꯊꯣꯔꯛꯀꯅꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ MLA ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯑꯁꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤ ꯃꯄꯨꯛꯆꯦꯜ ꯁꯦꯡꯕ ꯑꯃꯠꯇ ꯌꯥꯎꯗꯦ ꯃꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯁꯤꯕꯨ ꯑꯄꯪꯕꯒꯨꯝꯅ ꯈꯜꯂꯤ ꯃꯁꯤ ꯑꯃꯨꯛꯁꯨ ꯃꯤꯌꯥꯝꯅ ꯍꯥꯏꯅꯔꯤ ꯃꯗꯨꯗꯤ ꯍꯧꯖꯤꯛ ꯁꯦꯟꯇꯔꯗ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ NDAꯒꯤ ꯄꯥꯔꯇꯤꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯁꯤꯅ ꯀꯨꯀꯤꯁꯤꯡꯒꯤ ꯃꯤꯆꯪꯗ ꯂꯦꯞꯂꯨꯕꯒꯤꯗꯃꯛꯇ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯅ ꯂꯩꯉꯥꯛ ꯀꯥꯏꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯇꯤ ꯋꯥꯈꯟꯗ ꯇꯥꯔꯝꯂꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯁꯤꯡ ꯃꯌꯥꯝ ꯑꯁꯤꯅ BJPꯒꯤ ꯇꯤꯀꯦꯠ ꯑꯁꯤ ꯄꯥꯝꯗ꯭ꯔꯗꯨꯅ PR ꯂꯥꯛꯄꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ ꯍꯥꯏꯅ ꯀꯤꯗꯕꯁꯨ ꯐꯥꯎꯅꯗꯕ ꯅꯠꯇꯦ ꯃꯁꯤ ꯂꯨꯆꯤꯡꯕ ꯁꯤꯜꯂꯕꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯃꯤꯌꯥꯝꯅꯕꯨ ꯌꯥꯗꯕ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯚꯣꯠ ꯀꯥꯒꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯄꯜꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯣꯂꯤꯇꯤꯛꯁꯀꯤ ꯋꯥꯐꯝ ꯅꯠꯆꯗꯦ प्रजा मियामगी वखंदा फावरिबा प्रजा मियामना हारिबा अदु मयेक सेंगना मरिक चमना पाउदंबा खक्तनी हौजिक्ति अमुक अखोगी स्टेट मणिपुर असि PR थमलबनिना स्टेट की ओइबा लेंगाक लेत्रे असेंबली असि मथम खरा सस्पेंडेड एनिमेशन द थमलगा प्रेसिडेंट की मखादा लेंगाक असि चलाइरी प्रेसिडेंट की महुत्ता मणिपुर की गवर्नर ना लेंगाक असिबु पानरी हौजिक अखोइना येंगबा याबासिना PR लैबना हेन्ना फब्रा लैतबना हेन्ना फब्रा PR की लैरिबा लेंगाक असिना करी तौरी हाइबसी अमुक्तंग येंगमिनसे हौखिबा मणिपुर की लेंगाक खुदिमकना थबक लौबगी इंटरव्यू तौरबा मतुंगदा मतम कुइना नमसिल्लगा अयाम थमखे मसिगी हिरम असिदा अखोइना येंगमा याबा असिना हौजिक तौगदबा हाइबबु PR की मतम असिदा अफबा थबकसिंग पाइखतलु डॉक्टरना सिंगबा MPSC की मखादा लैबा मतम कुइनदगी थबक कौरक्त्रिबा असि PR की मतम असिदा थबक कौदुना मतम चाना इंटरव्यू सिंग फल हाइदोकपियु हाइबा असिनी यामना पिखरबा मणिपुर की सरुकता नागा कुकी मितै हाइना सरुक अहुम थोकना खाइदोकपगी वाखल असि थादोक हनबियु हाइबा असिनी खुल ngakpa sing asida action lawroidabani kuki singna landarakpa leppa taragadi tampaki khul ngakpa sing asina kaidonungda su khut halak oi masimasu hojik lairiba PR gi lengakna khangadobani madudi kuki sing asina separate administration asum talaga leiba taragadi tampaki khul ngakpa sing asi lak lak hena thorakani haibasi hojik ki PR gi lengakna mamutana khangadobani hojik PR laikhibadagi मियामना नोंमै मखोन ताना खिद्रे सिंग अमसुंग तंपाक अनिमक्ता PR मतम असिदा शांति असि हंजिलकप ओइरसुनु हाइना खन्नरी असुमना PR के मतम असिदा शांति अमसुंग अवनबा पुरकप तारगदी मियामगी पुकनिंग असि तपना ओलकनी मखा तारकपदा अखोइना हौजिक अमुक करी येंगबा याय करीगुंबा अनौबा लुचिंगबा अमा खलकप तारगदी मसिदा अखोइना करी तौगनी हाइबसिनी मसिगी हिरम असिदा अखोइना सेक्शन दबा यादबा खरा याउरी मसी अमुक्तंग ममुत ताना खंगमिनसी
Hojiksu Aikogi, State Asigi Oiba, Unified Command Asi, Kuldip Singh na Paribani. Masigi Matang Asida Karigumba, Aikogi, State Asida Anauba, Chief Minister Ama Khalak Pataragadi, Chief Minister Oigadoriba, Misak Aduna, Unified Command Asi, Lauba Ngamdaba Taragadi, Chief Minister Oihodabana Hena Pai Haibasi, Kangpam Thoi. Masigi Matang Swaisida, Aikogi Luchingba, Pamnaiba Singasina, Mikup Nahum Singh na Lepam Thoi. Masigi Maramdi, Unified Command Asi, Pigadobani, Haina Kanna, Bargaining Hana Tofam Thoi, Togodobani. Masina Tabataragadi, Miyam na Penadriba, Kudimang Asigi, Texak Kudimang Asi, Anauba Chief Minister Asigi Matakta, Sweden Tarakani Haibasi, Kauruidamani. Su Yengbiu. Masigi Matung Tarakpada, Lakliba Inkumja 2027 gi Assembly Election gi Hojiktagi Hauna Kongpam Semnaba Haurak Labani. Politics Haibasina Kwaidagi Maruni. Bot Hekadraba, Sahi Mangadi Loirabani. Hai Singmana Yabajat Nate, Kang Kong Hector Tagadoribani. Maramaduna Miyam na bot Thajabida Bataragadi MLA Oidre, Lengak Sembadi Yaudre, Minister Oidre, Pebet Kimati Lectuna Leho Batabani, Maramaduna Miyam na bot Matam Adwaidadi, Kwaidagi Hena Maru Oidibani, Indiagi, Mayolamdamda, BJP na Panbataragasu, Hojik Oidiba, Fibam Asidadi, Manipurda, BJP gi Mirep na bot Karakadra Haibasidi, Miyamgi Wahangni, Congress ki Lengak Pay Haibagi Nate, CPI gi Lengak Pay Haibagi Nate, NPP gi Lengak Pay Haibagi Nate, ruling Oiriba, BJP gi Lengak Asina Tautroliba, Matau Singasi, Yaning Mandabadagi, BJP gi Mirep Singda, Laman Kumakani Haibasidi, Lengdraba Wafamni, Karigumba India gi Luchingba Singasin Hojik Oiriba, Fiba Masida Adumak Asum, Makaza Tabataragadi, BJP Asi, Manipur gi Laimai dagi Soidana Maki, Mutlagani Haibasidi, Lengdraba Wafamni Haibasi Miyam na Tatana Hainari Masigi Maramdi, Sahi Asuk Kiraklaba Manipur gi, Fiba Masida Kangna Una Center gi Lengakna Adum Kumhai Yang Laga Laiba Asigi Mahaini. Tongan ba Akang Ai Singna Haina Basulai Handaki PR gi Lengak Asi Pagado Basu Mali Hainai. Amerika gi Hanagi President Oiramba Joe Biden na Burma Myanmar Manungda Christian State Ama Siemba Pamlo Badagi. Christian Dharma Chatliba Kuki Singda Achoba Senpham Thadarubani. Amuksu Mizoramda Akhanaba Agency Taraktuna Thadarakliba Senthang Mayamadu Double Engine gi Kuthangda Tadanaba Direct Action Taugaduba Kanglup Singaduna Panganaba Kanna Khanaki. Madu Kudimang Adubu Kangliba India gi Prime Minister na America gi Thauran Kudimang Asubu Haidokpa Yadabadagi Machin Melaga Khang Batabani. Hojikti Joe Biden gi Matam su loikre. Donald Trump na Anoba America gi President Oina Wasak Lokre. Masigi Matung Tarakpada Hanagi Policy Kudimang Adu Pung Hong Kre. Myanmar gi Sarukta PDF Amasung KNA na Sada Nipuni Thoi Kudum Chalamba Adu Russia Amasung China na Nongthaktagi air strike Tawtuna Sin Kuki Jo Singasibu Takhairakpadagi Manipur gi Ngamkhairomda Sensilaktuna refugee camp hangduna Sangjapam Piri. Hojikmaksu Kuki Jo Singasi Awaba Kayamasu Mayoknari Haibayai. Amaromdana Amuk India gi Asa Ama Oiriba Kaladan Project Asisu Mai Pakna Bagidamakta Mizoram Amasung Kuki militant Singasiga Apabamari Asi Thamnabasu Kanna Hotnari. Manipur gi Assembly Election Matamasi Naksilakpana Aruba Fibam Kayamasu Mayoknari. Hojikmak BJP gi Luchingba Khanba Asi Ngamdribani. Anauba PR Asi Hojikki Oinadi Yamna Phaba Tangkak Amada Chathari.